Asian Development Bank ki sengtham makada Manipur lengak na lupa karo lising amaga chatra ko umfu changna paika kaduriba Imphal Ring Road ki sanction order kakpinaba World Kuki Zo Intellectual Council WKZIC na Asian Development Bank ta hijakrai Council asigi Secretary General Jungjalen amadi President Thongjang Thang Haukip ani na khuyek piduna Asian Development Bank ki Philippines leba headquarter ki President Masat Sudgu Akasawada address tawduna pisan ki basero duna hai Manipur lengak asina Kuki Zo community singi mayokta miot minay sing chathaduna lakli communal naiba state government asi supnagi maitai singi damak lebli amadi Kuki Zo community ke mayokta mamang chahi ge me ahumdaki landa handuna leiri hairaduna lan asida Kuki Zo community khaktanatana Muslim Gorkhas amadi tongan ba community singdasu songna saitheng piri India government nasu oirakleba fibam asi khangduna India constitution gi article 355 state asida satna handuna thamli hojik thokliba irang asida miyoi chamaga yankhai mapan gi mathakta laikhitre yum lising tare dharma gi oiba laifam Sahumgo humfu community hall chamaga yankhayum do yauna amang ata thon khre amadi miyoi lising nifu mathoi hembana lanjena duna leiri haina zero aduna pali